Paushede Yumfum Oibamaru Bau Karab de Dojere. Litre tangkhaigi Esing bottle sing Saba Thingkhre. Amuktagi Hena Sijinnabasu plastic Potlamsing, puthokpa Sijinnabasu Thingkhre. Manipur gi mafam keda plastic ki water bottle carry bag na singba polam kya sai thokpa ki chang wanglagliba asigi yenglaga lakliba me taramanga dagi state asida liter amadagi taba package drinking water bottle sing Saba amadi jon bagi thabak Thingkhre aina Manipur lega ke Forest Environment and Climate Science Department tha asigi taraga tarukta notification ama thokre. Haukiba kumja lising ani taraga taruki March taraga nipanda India Government ki Ministry of Environment, Forest and Climate Change na thokiba order aduba sogatpo ina Manipur gi oinasu Additional Chief Secretary Forest and Environment MIS Khan na kuriak pidon thokiba order asigi matung ina state asida plastic ki Potlamsing sinabada athingba amadi ahongba kyamaram thamlagane. Environment Protect Act 1986 ki section bangagi makada thamliba athingba pati satna kanglonsing asi sahi asigi me taramaga degi state sin bathungda mapung phana chanaba hogani aire order asigi matung in state asida kanagumba miyoi natraga lalonba amadi potjonba miyoi singda micron 50 degi taba plastic bag natragana plastic set sing sinaba Linggadouri state asida kanagumba miyoi amadana micron 50 degi tana thava plastic ki Potlamsing saduna puthokpa amadi mapangi state natragana laibak singdagi pusilakpa yaroi aire Miyamna Sijinnabasu plastic bag, plastic sheet na singba plastic ki Potlamsing asina Plastic Waste Management Amendment Rule 2018 ki matung ina level sing amadi marking matik sana tawgadabani aire state asida sinariba plastic bag sing asida masu onaba chemical sing jansin duna sinaba yaroi recycle tawraba plastic na saba Potlamsing na chana thakna Potlamsing hapa amadi thamba yaroi masida sunatana recycle tawbu yadaba plastic ki Potlamsing state asida Leigadouri plastic industry amadana puthokpa yaroi aire Plastic Waste Management Amendment Rules 2018 ki matung ina state asida amendment fresh the responsibility ki thorang paikhatana plastic ki Potlamsing chaba amadi jon bayaroi gudkha hidak mana pan maslan sing Potlamsing plastic chaba packaging hapa yaroi loinana haiba Potlamsing asi phenyl acetate malic acid phenyl chloride polymer na singba plastic ki makhal sing asida hapna jon ba amadi thambasu yaroi aire state asigi ona plastic ki posing sinaba ki chang hantanduna akoiba ki phibam de sokse lagle pesing asi karatu orabasu akthopang ngamna ba lehauk da tumba ngamba plastic makhal sing yariba makhai sinna ba hona gadabane margoina manama sing amadi u pambi sing ki chara yonba amade hapada lehauk da tumba ngamba plastic makhal sing asi sinna gadabane Hariba plastic makal asi company amana puthoklabadi miyamda phangandringai mangoidana Central Pollution Control Board ki ayaba lawgadabane state asida leiriba kanagumba miyoi natragan industry amadana amuk khaktamak sinnagadaba disposable glass disposable plate disposable spoon jingba Potlamsing saba natragana yonba punamak Thingkhre masida sunatana state asida puthokliba package drinking water ki PET natragana PETE bottle sing asi liter amagi sangdagi tana saba thinglagane Adopa makatarak bapau amadana Manipur gi forest guard sing na paina na Nongmei Leigadouri forest protection na force Linggadouri Manipur da lepalaituna upal wapal sing jathantuna forest tumsillalakba amasung lorna yadaba mongda nunglaingoi sokpagi nunglaingoi pekpagi thabak hengalakli pasi thingna ba forest guard sing amasung field da mathau tawriba official sing na paina ba Nongmei leina ba thorak loighe Bawasina ay han batangka ki ona double barrel humfu amadi pump action gun 40 lainer ba horep lo khiba kaloina lupa lakh humpudra kai thoktuna mari laina ba farm sing da red quotation tharakna ba notification ngalang thoktuna khangan khre state ke forest department na Leigadouri ba Nongmei bakal asi anini amana but thektok section jaba double barrel breast loading DBBL 12 bore amasong but thektok section jaba pump action gun PAG 12 borne Manipur lega ke forest department ki principal chief conservator kerai hobi angabira February taraga mapanda thokiba notification adugi matung ina Nongmei sing asibu supply tawning ba farm sing March manga phawbi ki manungda assistant conservator of forest khanglak ba yagane loine numit aduma ki nongtil pung ahum khai tabada tender pangthokani haire tender adu da saruk yagada ba farm sing na valid license amadi dealer certificate jawra
थाजिलकदबने लोइनना फार्मसिंग अदु GST रजिस्टर तौब ओइगदबने नागल अमरोमदा वैक्सीन कापदा मी सिबगी वाथोक्ता कुंबी PHC की डॉक्टर बिष्णुपुर की CMO awaba taraba याय COVID-19 वैक्सीन कापलुरबा मतुंगदा अंगनवाड़ी वर्कर अमा लेखिदबदगी थौदोक कमरी लेनना कुंबी प्राइमरी हेल्थ सेंटर की डॉक्टर सिंह अमसुंग बिष्णुपुर डिस्ट्रिक्ट की चीफ मेडिकल ऑफिसर awaba taraba याय मरा लेबो ऑफिशियल सिंह की बथकदा अकनबा एक्शन लोखनबा चीफ मिनिस्टर नंबर की लेनबसिंग अकनबा याथंग पीखरे पाउगी सोर्स अमन अहाय कुंबी तेरा खादगी अंगनवाड़ी वर्कर वहेंगबम निंगोल सुंदरी देवी मापुरोइबत नावरेट लोकल लेखिदबगी थौदोक अदुगा मरी लेनना ngasi ayuk leikidrabagi imung manuk angarwadi worker amade helper singilu sing basing yauna chief minister unaduna leiriba phibam singi matangda wari sanakhi wari sanaba aduda imung manung gi maikaidagi kumbi primary health center da doctor sing marang kaida lengdana mathok tawhanbiu moirang CAC asisu infrastructure mapung phana thambinaba CM gi pungning singchenbaga loinana leikidraba mi asi COVID-19 gi frontline warrior roibana mahaki imung manung gi mi amada chanaba thabagamba lengakna Pibinarabo wafam pangdaki aire. Wari sanaba aduda chief minister gi maikaidigisu laikhidrabigi postmortem report yeglaba matungda laiga ki maikaidigi chap chana tawpam thokpa thabaka du tawgani loinana thawdok asiga mari lenet mara leiba official singa mathakta akanba action lokhat aba mari lena basinda akanba pawta pikre aina phangdoki aire. Masiga loinana chief minister na COVID-19 vaccination gi guidelines se vaccine kapa matamda chap chana ngakna chat aba mari leda official singna pawta pina pasukan ki aire. Pawasina hai ngasi ayuk sub minister na laikidrabigi imung manuk amade anganwadi worker amade alfargi lusing bising yauna unakrapa matungda chief minister gi pawtak matuk ina thawdok aduga mari lena kumbi PHC gi doctor singi mathakta yauna thigatna bathabak lokhatpa haukhre aire masigi ahanba khongthang da director health service na khodik pidura kumbi PHC gi medical officer in charge amade chief medical officer Bishnupur da so cause notice pikre aire So cause notice adu mari lena basing hek phangbaga khutakta bawkhom pirakna bakhan ke aire baragasi da yamna nungaita ba thodok amada gari accident da miyoi hom sire moirang police station na konba tidim lambi ke moirang oksamum laikai da ngasi nungthil pung amaga minute kun mangarum tabada thokiba tu wheeler gari masa ani thengchinaba ki thodok amada Matei Manao yauna miyoi hom laikhidraba miyoi hom adudi moirang oksamum laikai da ki film yaima sing sahi hum budra Apopulay hidrab angaw pasing amadi mahakiloy na bi film ongpi mema debi sa hiyong puganipan amadi Kokda 1 number 8 KMC dagi MD Sadik Mukhtar Khulafam sa hitaramapan surabang makoy asine Pausin hai gari masa angang ba Suzuki Access registration number MN 01Y5970 asida Zay mana thawrag mahakiloy na bi mema na tong laka ronglaw pirom dagi moirang rom da thawrag laka moirang oksabong dal iba mayam changnara ba hajilapa tunglom dagi MD Sadik Mukhtar Khulakpam na thorokpa motorcycle RC registration number MN01 AE7661 asina sabu kana tomjilakpa dagi makoy hom thina sokpa dagi hospital da bukhatpada laikanaba gamtana laikhidabane laikhidraba miyoi ahom moirang police station ki team na lokhalaba matong rims ki bok ta Thingkhre aire February kulhumdoi da uripok maikai shutdown Laothokkhre Sairap court ki sekpal wangmada leiba footpath mathakta kaithel sajilakpa jaringdaba phongtoklobaga mari leinana Ulbaripur Bar Association ambana uripok apunba lok ki president ki mathakta thangalakhiba civil amasong criminal defamation case laothokta ki mayokta uripok maikaida shutdown Laothokkhre uripok apunba lup amadi uripok apunba nupi lupna khodek pituna thokhiba serol amana hai shutdown asi chaliba February kulhumdoi gi ayuk pung manga dagi Numidang wera pung tarfaw sa thagane. Aribeda content sing asigi marway pa pau khara asi pa pau damjariba. Manipur local news YouTube channel lamadi Facebook page asidagi. Yang biri pupuna mo pathaga sari channel lasin atom da kanara badi. Subscribe tau bidri bisna subscribe tau birum boloy nana. Like and share tau busu kau bi kanu punampu amuk hana thaga sari.